ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯧ ꯂꯨꯅ ꯇꯧꯕꯤ ꯃꯅꯦꯝ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯥꯖꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯃꯍꯜꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯖꯕ ꯑꯁꯤꯗꯤ ꯀꯔꯤꯗꯕꯨ ꯍꯥꯏꯔꯨꯅꯤ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯁꯨ ꯃꯅꯦꯝꯅ ꯃꯥꯕꯨ ꯌꯥꯔꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕꯇꯅꯤ ꯇꯧꯔꯤꯕ꯫ ꯃꯃꯤꯡꯇꯅꯤ ꯏꯪꯂꯤꯕ, ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯤ ꯏꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯂꯩꯔꯤ, ꯆꯍꯤ 6-7ꯃꯨꯛ ꯁꯨꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯌꯤꯡꯕꯤꯅ ꯂꯩꯀꯥꯏꯗ ꯆꯠꯄꯗ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯊꯕꯤ ꯈꯔ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯊꯕꯤꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯈꯤ꯫ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯑꯩꯕꯨ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯊꯕꯤꯁꯦ ꯍꯦꯛꯇꯨꯅ ꯆꯥꯔꯕꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯅꯤꯗꯀꯣ꯫ ꯌꯥꯝꯅ ꯆꯥꯅꯤꯡꯂꯛꯂꯤꯕ ꯑꯩꯗꯤ ꯍꯣꯏꯗꯍꯦ, ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯑꯁꯤꯕꯨ ꯀꯣꯛ ꯍꯦꯛꯇ ꯍꯦꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯊꯕꯤ 2-3 ꯍꯦꯛꯇ ꯍꯦꯛꯇꯠꯂꯤ꯫ ꯍꯦꯛꯅ ꯑꯃꯗꯤ ꯃꯌꯥꯅ ꯆꯤꯛꯄ ꯍꯧꯈ꯭ꯔꯦ꯫ ꯍꯥꯎꯏꯅꯦꯍꯦ, ꯇꯨ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯎꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯦꯕ꯫ 3 ꯍꯦꯛꯂꯕꯅꯤꯅ ꯌꯥꯔꯦ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯍꯧꯔꯒꯦ꯫ ꯑꯌꯤꯡꯕꯤ ꯊꯕꯤꯗꯨ ꯆꯥꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ꯫ ꯂꯩꯃꯍꯜꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣꯅꯦ? ꯏꯃꯥ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯆꯠꯂꯨꯕꯅꯤꯗ꯫ ꯏꯃꯥ, ꯑꯩꯅ ꯊꯕꯤ ꯍꯦꯛꯂꯛꯄꯅꯦ, ꯑꯃ ꯆꯥꯎꯁꯦ, ꯌꯥꯝꯅ ꯍꯥꯎꯕ ꯖꯥꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯤ ꯑꯃ ꯃꯅꯦꯝꯗ ꯄꯤ꯫ ꯃꯥꯁꯨ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯐꯝꯊꯩ꯫ ꯂꯩꯃꯍꯜꯅ ꯀꯗꯥꯏ ꯊꯕꯤꯗꯨ ꯃꯍꯥꯛꯁꯨ ꯆꯥꯏ꯫ ꯃꯗꯨ ꯆꯥꯗꯨꯅ ꯃꯅꯤ ꯃꯃꯧ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯃꯥ, ꯍꯌꯦꯡꯁꯦ ꯑꯩ ꯏꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦ, ꯍꯌꯦꯡ ꯑꯩ ꯆꯠꯂꯨꯗꯣꯏꯅꯤ꯫ ꯍꯣꯏ ꯆꯠꯂꯨ, ꯁꯥꯒꯩ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯧꯔꯛꯐꯝꯕꯨ ꯀꯥꯎꯕ ꯍꯧꯅꯗꯦꯗ, ꯆꯠꯂꯨ꯫ ꯑꯗꯨ ꯏꯃꯥ, ꯑꯩꯅ ꯆꯠꯄ ꯍꯥꯏꯁꯦ ꯁꯦꯜꯁꯨ ꯀꯌా ꯂꯩꯇꯦ, ꯃꯍꯥꯛ ꯐꯪꯂꯦ ꯌꯨꯝꯗ ꯍꯜꯂꯛꯇꯦ꯫ ꯊꯕꯛ ꯁꯨꯔꯤꯕꯅꯤ, ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯗ ꯊꯕꯛ ꯁꯨꯐꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯗꯣ꯫ ꯃꯗꯨꯒꯤꯔꯣ ꯅꯪꯅ ꯋꯥꯔꯤꯕꯣ? ꯁꯦ, ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅꯅꯦ ꯅꯀꯨꯗꯒꯤ ꯁꯦꯜ ꯂꯧꯒꯦ, ꯑꯗꯨꯒ ꯏꯃꯧꯗ ꯄꯤꯒꯦ꯫ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ? ꯍꯣꯏꯅꯦ꯫ ꯑꯗꯨꯒꯅꯤ ꯏꯃꯥ, ꯍꯌꯦꯡꯁꯤꯃꯗꯤ ꯑꯩ ꯏꯄꯥꯝꯗ ꯑꯗꯨꯝ ꯑꯍꯤꯡ ꯂꯦꯛꯂꯛꯂꯗꯣꯏꯅꯤꯀꯣ꯫ ꯁꯤꯗꯁꯨ ꯂꯩꯃꯍꯜꯅ ꯌꯥꯏ, ꯂꯦꯛꯊꯣꯛꯎ, ꯅꯣꯡ ꯐꯥꯗꯣꯛ ꯅꯄꯥꯝꯗ ꯂꯦꯛꯄꯕꯨ ꯀꯔꯤ ꯀꯥꯏ ꯍꯥꯏꯕꯒꯦ? ꯏꯃꯥꯅ ꯌꯥꯔꯤ, ꯂꯦꯛꯎ꯫ ꯑꯗꯨꯅꯦꯕ ꯏꯃꯥ꯫ ꯃꯅꯦꯝꯅ ꯃꯥꯒꯤꯗꯃꯛꯇ ꯂꯩꯕꯅ ꯑꯌꯤꯡꯕꯤꯅ ꯃꯥꯅ ꯇꯧꯅꯤꯡꯕꯁꯤꯡ ꯃꯅꯤꯡ ꯇꯝꯅ ꯇꯧꯔꯝꯃꯤ꯫ ꯏꯃꯥ, ꯁꯣꯏꯔꯅꯨꯀꯣ, ꯍꯣꯔꯦꯟ ꯄꯥꯕꯗꯒꯤ ꯁꯦꯜ ꯂꯧꯀꯣ꯫ ꯍꯣꯏ, ꯏꯃꯧ ꯋꯥꯔꯝꯂꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯆꯥꯏꯕꯤꯗꯨ ꯊꯣꯡꯒꯥꯗꯒꯤ ꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯑꯌꯤꯡꯕꯤꯅ ꯊꯕꯤ ꯍꯦꯛꯇꯨꯅ ꯄꯨꯈꯤꯕꯗꯨ ꯃꯍꯥꯛ ꯎꯍꯧꯔꯤꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯖꯗꯨꯅ ꯂꯩꯕꯗꯒꯤ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯇꯥꯟꯅꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯃꯅꯤ ꯃꯃꯧ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯅ ꯍꯥꯏ, ꯏꯆꯦ, ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯊꯕꯤꯗꯣ ꯃꯄꯨ ꯑꯩꯉꯣꯟꯗ ꯇꯥꯛꯂꯝꯗꯅ ꯂꯣꯟꯅ ꯍꯨꯔꯥꯟꯗꯨꯅ ꯍꯦꯛꯇꯨꯅ ꯄꯨꯈ꯭ꯔꯦꯅꯦ꯫ ꯑꯗꯨꯒ ꯅꯃꯧ ꯅꯈꯣꯏ ꯑꯅꯤꯅ ꯁꯤꯗ ꯆꯥꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯩꯅ ꯏꯪꯈꯣꯜꯗ ꯑꯗꯨꯛ ꯋꯥꯅ ꯊꯥꯖꯔꯤꯕ ꯊꯕꯤ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯆꯥꯅꯕ꯭ꯔꯣ? ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯌꯤꯡꯕꯤꯅ ꯈꯨꯝꯃꯤ, ꯀꯩꯅꯣ ꯏꯟꯗꯣꯝꯆꯥ, ꯊꯕꯤ ꯃꯆꯥ ꯑꯃꯅꯤ ꯍꯦꯛꯄꯒꯤ ꯑꯩꯕꯨ ꯍꯦꯛꯇ ꯍꯨꯔꯥꯟꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯍꯦꯟꯃꯜꯂꯤ꯫ ꯀꯔꯤꯒꯤ ꯍꯦꯟꯕꯅꯣ? ꯃꯄꯨ ꯇꯥꯛꯇꯅ ꯍꯦꯛꯂꯕꯅꯤꯅ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯀꯥꯟꯅꯔꯣꯏ ꯏꯆꯦ, ꯑꯩꯒꯤ ꯊꯕꯤꯒꯤ ꯁꯦꯜ ꯍꯧꯖꯤꯛꯃꯛ ꯁꯤꯡꯉꯨ, ꯁꯤꯡꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯀꯔꯤꯒꯤ ꯁꯦꯜ ꯁꯤꯡꯒꯗꯣꯏꯕ, ꯊꯕꯤ ꯃꯆꯥ ꯑꯁꯤꯈꯛ ꯍꯨꯔꯥꯟꯕꯒꯤꯕꯣ? ꯂꯩꯃꯍꯜꯅ ꯍꯥꯏ, ꯆꯥꯏꯕꯤ, ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯆꯥꯅꯤꯡꯗꯨꯅ ꯑꯗꯨꯛ ꯍꯦꯛꯂꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯁꯥꯎꯒꯅꯨꯍꯩ, ꯐꯅ ꯆꯥꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯃꯄꯨꯗ ꯍꯥꯟꯅ ꯍꯥꯏꯐꯝ ꯊꯣꯛꯇ꯭ꯔꯣ? ꯑꯩꯗꯤ ꯁꯤꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯦꯔ ꯆꯥꯏꯕꯤ, ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯊꯕꯤ ꯃꯆꯥ 1-2 ꯍꯦꯛꯄꯗ ꯑꯗꯨ ꯌꯧꯅ ꯋꯥꯌꯥꯝ ꯄꯥꯎꯌꯥꯝꯅꯒꯗꯕ ꯅꯠꯇꯦ꯫ ꯆꯥꯅꯤꯡꯗꯨꯅ ꯍꯦꯛꯂꯤꯕꯅꯤ, ꯌꯥꯔꯦ ꯆꯠꯂꯣ꯫ ꯃꯥꯅ ꯑꯣꯏꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯍꯥꯏ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?
Thabi mapu aibu aran bata hange hairibro. Is nakhoi ani manaraga aingonda oini hekta onchilage sinine. Tawnu adumna tawnu. Chaning duni hekpane hairidana shida wa loire. Karigino nangna wa asuk yamna makha tawa pamliba sibo. Jaibi madi makhoida wado sauning bana loire. Huran bana mong nupi ama leiraga yamna lemjari he. Hoi je nangi na mong nupi se makhut masa yamna sangi ne. Mabu warak watem gidi haide. Adudi natadana magi bi changdago ine changladana nakhoi gi sumatam lakhini dana. Aying bina amok khomlai. Karigi matam no lakloi chathauro yare. Nangi thabi se aina huran gi yauna hurali bani. Nang kai toge haibano. Haichingan bi mauchingan bi haishini. Nang nong matanja phangbada aina kai toge yongna. Mashida lai mahalna shat khomi. Hai nang na ngang lipo wangang adu karino. Aigi imong nupi se nang na kari oina ui. Hai haibige tajo. Aigi imong nupi se sana ne sana. Adusu langtrik langba sana khanglabra. Hahayo is thagaliba. Namong nupi yengbada mi mandaba se sana ne haidona thagaliba. Hoi je sana ne haine khanjariba nangi namong nupi se kotek oiramba soiroi. Migi magul haishidi tapna khangnarakani. Nangi namong nupi sina kayam phaba nupi oiradana yengba taredana huran bi haishini nang Aikhoi thonggal mapa landon hek chata chalo. Na yangle na duda nungdum na thongbi khang. Huran bi haishini. Asumna sauna hairam laga jaibe do thuna chatki. Lei mahal na haija hobi. Magi inkol dagi thabi macha amani huran bagi asumna haiba honati. Shakta si hek nungsideda. Mamong nupi da mukon chenduna wa makhatai. Imaw bima huralo. Asigumba nupi shidaki hena yamna huralo. Imale. Makhoi kanamatani imawgi matu nama sokpa ngamgadaba nate. She, imawdi sana ne, sana. Hoi ma, ay tawgi. Mathangi hek aingonda hawraklaba. Aina kaklem na tharoi. Manem oiriba lay mahal na buhena mathoy hapkri. Ayingbi, chaba loidriba thabido, sauning laduna, sumanga do de hek lang thay. Charoy de hek, sigumba pot ka amat de hek charoy. Imaw shidi waramlani, pot haruro. Hay, numidangi chaga thongba yaroy. Imana thongge, imana hauna thonglaga chasi. Hoi ma, aying bi haugatuna imongda changki. Mapam lamdam aduna kharaga ina khulli. Luhonglakpa matamda awun pochu thoini hena hablai. Mamong nupi mahak thak lay mahaldo laikai duda mangak thangatuna chatki. Ina kaira khunba imongdagi haurakpa macha oibana manasu yamna luna tawjai. Mamong nupi na tawba thabak khudingmakta Mane hena mateng pangshili. Aying bisu manem na mabo asumna luna chana tawrabada manembo mana thawaidi makha taba angang amagumna mahakna khalli. Numidang oshilakli lay mahal na chakumda changduna numidangi chak adu thongli. Aying bidi magi phamungda hiptuna layri. Chawren su sakumda changlai. Magi nupi na chak thongli badu uraduna hai. Lay mahal nang na chak thongliba shibu namong du bido masaga ngamdri kaina haibrane makhoi babong imong na nungtigi tawrini yumgi kupnom singse mana loina tawbada waba tari imong mathantani wahan ba kaya ba zana teko pothara sano haiduna ngasidi aina oini hek thongbiraba lay mahal nang na namong nu pibu luna chana tawba shay unthok na shu tawira ko mi atay tagi nang na kit hen kreba Tahudradi kaino, tahudaba yari bro, yeng. Laikay si dalakli ba mawshingdagi aigi imaw na masak mataw pazabasu asuk ki matik heli. Nang syutaw ni, namong no pishi mapamlamdam madu inakayra kulliba. Luhong ba matamda ulak liba awong awon mayama siya. Asigum na ulak pa maw amat talay kaya si da anisyo na layramloy. Manem ay siya Thokchari ni. Hoy ni, adu ba di jumini. Laikaya si da. Asumna awong awon chaw no ulak pa mawa matalayti. Ay koy ki imaw tani. Hoy da, imaw matantani. Luna chana taw bahay duni. Aduni, masak su phazay do. Manem ay ni hek pamja bahay ba do thoy. Ay na so hay report ni da. Imaw di sana ni sana kakayda na. Oh, thagalo. Namong no piya shibu nang na. Yaw na ba thagalo? Lay mahal, mapuroy baga asum na wari sanari ngay asida. Ngasay mamong nupi na manggol da haiki ba wapam madu
ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, ꯑꯇꯩ ꯂꯥꯏꯔꯤꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯃꯧ ꯅꯨꯄꯤꯁꯤ ꯍꯌꯦꯡ ꯃꯄꯥꯝꯗ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯔꯤꯌꯦ, ꯑꯗꯨꯗ ꯁꯦꯜ ꯈꯔ ꯄꯨꯅꯤꯡꯕ ꯃꯥꯜꯂꯤ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ, ꯍꯌꯦꯡꯗꯣ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ, ꯇꯖꯣꯞ ꯀꯔꯝꯅꯗꯤ ꯃꯄꯥꯝ ꯑꯗꯨꯗ ꯆꯠꯂꯨꯅꯤ? ꯁꯦꯜ ꯍꯥꯏꯕ, ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯂꯩ ꯃꯍꯜ ꯂꯩꯇꯦ ꯂꯥꯛꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ, ꯅꯃꯧ ꯅꯨꯄꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ, ꯁꯦꯜꯗꯨꯕꯨꯗꯤ ꯂꯩꯕ, ꯑꯗꯨꯗ ꯑꯩꯅ ꯃꯗꯨ ꯊꯕꯛ ꯑꯃꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯕ, ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯊꯕꯛꯇ ꯁꯤꯖꯤꯟꯅꯕꯅꯣ? ꯅꯃꯧ ꯅꯨꯄꯤꯅ ꯍꯌꯦꯡ ꯆꯠꯄꯗ ꯄꯨꯈꯤꯅꯕ ꯄꯤꯈꯤꯒꯗꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯄꯤꯔꯒꯦꯀꯣ꯫ ꯑꯗꯨꯅꯤꯗꯅ, ꯐꯔꯦꯁꯦ, ꯑꯩꯁꯨ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩ ꯃꯍꯜꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯑꯗꯨꯁꯨ ꯂꯩ ꯃꯍꯜꯅ ꯂꯣꯏꯅ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯤꯡꯕꯤꯗꯨ ꯉꯟꯇꯥꯅ ꯆꯠꯅꯕ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯗꯨ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯑꯩꯅ ꯉꯔꯥꯡ ꯁꯦꯜ ꯍꯥꯏꯈꯤꯕꯗꯣ ꯀꯗꯥꯏꯅꯣ ꯄꯤꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯍꯩꯃꯥ, ꯅꯈꯣꯏ ꯄꯥꯕꯨꯡꯗꯒꯤ ꯂꯧꯒꯗꯕꯅꯤꯅꯦ, ꯑꯩꯅ ꯉꯔꯥꯡꯕꯨꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ, ꯏꯃꯥꯅ ꯀꯨꯕꯨ ꯀꯧꯒꯦꯀꯣ꯫ ꯂꯩ ꯃꯍꯜꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ꯫ ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯅꯃꯧ ꯅꯨꯄꯤꯁꯦ ꯊꯕꯛ ꯆꯠꯂꯒꯦ ꯍꯥꯏꯔꯤꯌꯦ, ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯔꯣ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯀꯧꯔꯕꯗ ꯆꯥꯎꯔꯦꯟ ꯃꯃꯥꯡ ꯇꯝꯅ ꯂꯥꯛꯏ꯫ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯏ, ꯃꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤ꯫ ꯁꯦ, ꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯉꯣ꯫ ꯃꯗꯨꯕꯨ ꯑꯃꯨꯛ ꯂꯩ ꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯄꯤꯗꯨꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯁꯦ, ꯁꯦꯜꯁꯤꯕꯨ ꯁꯤꯅ ꯌꯥꯔꯗ꯭ꯔꯣ? ꯑꯧ ꯏꯃꯥ, ꯌꯥꯔꯅꯤ, ꯌꯦꯡꯉꯣꯏ, ꯐꯖꯅ ꯍꯥꯞꯆꯤꯜ, ꯑꯃꯨꯛ ꯇꯥꯍꯧ ꯂꯥꯛꯍꯧꯒꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯏꯃꯥ, ꯅꯃꯧ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ, ꯐꯖꯅ ꯆꯠꯂꯨꯀꯣ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯌꯤꯡꯕꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩ ꯃꯍꯜꯅ ꯍꯥꯏꯖꯍꯧꯏ, ꯏꯃꯧ ꯅꯨꯄꯤꯁꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯆꯨꯡ ꯐꯤꯔꯥꯜꯅ ꯆꯥꯔꯤꯕ, ꯃꯉꯣꯟꯗ ꯍꯦꯛ ꯊꯣꯟꯕ ꯐꯤꯔꯣꯜ ꯑꯁꯤꯅ ꯏꯄꯛꯇ ꯍꯦꯛ ꯄꯛꯆꯔꯤꯕ, ꯑꯁꯤ ꯃꯉꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯅꯨꯄꯤ ꯊꯤꯕ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩ꯫ ꯆꯥꯎꯔꯦꯟꯅ ꯑꯃꯨꯛ ꯍꯥꯏ, ꯍꯣ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ, ꯅꯪꯅ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯥꯒꯠꯈꯤꯕ ꯑꯁꯤꯅꯀꯣ, ꯌꯥꯔꯦ, ꯂꯦꯞꯄꯣ, ꯊꯥꯒꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ, ꯏꯃꯧ ꯅꯨꯄꯤꯁꯦ ꯁꯅꯥꯅꯦ, ꯁꯅꯥ, ꯅꯪꯒꯤ ꯁꯅꯥꯁꯦ ꯅꯣꯡꯃꯗꯤ ꯃꯍꯤ ꯂꯥꯡꯂꯛꯄ ꯁꯣꯏꯔꯣꯏꯀꯣ꯫ ꯍꯦꯔ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯒꯨꯝꯕ ꯋꯥꯒ ꯈꯤꯠ ꯉꯥꯡꯕꯤꯅꯣ꯫ ꯍꯣꯏ, ꯌꯥꯔꯦ, ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯂꯩ ꯃꯍꯜ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ꯫ ꯆꯥꯏꯕꯤꯁꯨ ꯊꯣꯡꯒꯥꯗ ꯍꯦꯛ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯌꯤꯡꯕꯤꯕꯨ ꯍꯦꯛ ꯎꯔꯨꯏ꯫ ꯃꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯁꯤꯗ ꯆꯠꯂꯤꯕꯁꯤꯗ ꯑꯌꯤꯡꯕꯤꯅꯤꯅꯦ, ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯉꯔꯥꯡꯗꯤ ꯃꯌꯨꯝꯗ ꯑꯐꯥꯎꯕ ꯌꯥꯝꯅ ꯁꯥꯕꯅꯤ, ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯊꯕꯤꯁꯨ ꯃꯥꯅ ꯍꯨꯔꯥꯜꯂꯒ ꯃꯥꯅ ꯑꯆꯨꯝꯕ ꯁꯥꯈꯤꯕꯅꯤ, ꯃꯅꯦꯝꯒ ꯃꯥꯒ ꯃꯥꯟꯅꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯈꯤꯗꯕꯅꯤ, ꯉꯁꯤꯗꯤ ꯅꯪ ꯈꯪꯅꯤꯕ, ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯦ ꯐꯥꯎꯗꯨꯅ ꯆꯠꯂꯤꯉꯩ ꯑꯁꯤꯗ ꯅꯌꯥꯡꯂꯦꯟ ꯑꯗꯨꯗ ꯅꯨꯡꯗ꯭ꯔꯨꯝꯅ ꯍꯦꯛ ꯊꯣꯝꯒꯦꯕ ꯅꯪ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯈꯥꯗ ꯁꯠ ꯌꯦꯡꯊꯩ꯫ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯁꯤꯕꯨ ꯆꯥꯎꯃꯜꯂ ꯖꯥꯠꯂꯅꯦ? ꯀꯩꯁꯨ ꯆꯥꯎꯗꯦꯗ, ꯁꯤ ꯆꯞ ꯆꯥꯔꯕꯅꯤ, ꯍꯦꯛꯇ ꯊꯣꯝꯂꯒꯦꯗ꯫ ꯆꯥꯏꯕꯤꯅ ꯃꯥꯅ ꯉꯔꯥꯡ ꯁꯥꯎꯅꯤꯡꯈꯤꯕ ꯑꯗꯨꯅ ꯑꯌꯤꯡꯕꯤꯗ ꯑꯁꯨꯝꯅ ꯊꯣꯝꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯗꯨꯅ ꯍꯦꯛꯇ ꯃꯇꯨꯡꯗꯒꯤ ꯑꯌꯤꯡꯕꯤꯗ ꯊꯣꯝꯃꯤ꯫ ꯅꯨꯡ ꯑꯗꯨꯅ ꯑꯌꯤꯡꯕꯤꯒꯤ ꯃꯌꯥꯡꯂꯦꯟ ꯃꯄꯥꯗ ꯆꯞ ꯆꯥꯅ ꯄꯥꯜꯂꯤ꯫ ꯑꯌꯤꯡꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ, ꯑꯌꯣ, ꯏꯃꯥ, ꯑꯌꯣ, ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯪꯒꯟꯗ ꯅꯨꯡꯅ ꯊꯣꯝꯂꯛꯂꯤꯕꯁꯤꯕꯣ? ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯥꯔꯤ꯫ ꯃꯃꯥꯏ ꯑꯗꯨ ꯃꯇꯨꯡꯗ ꯂꯩꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯆꯥꯏꯕꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯃꯥꯅ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯈꯪꯂꯗꯨꯅ, ꯀꯩꯅꯣ, ꯑꯩꯉꯣꯟꯗꯒ ꯅꯨꯡꯅ ꯊꯣꯝꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯆꯥꯏꯕꯤꯅ ꯈꯨꯝꯃꯤ, ꯉꯔꯥꯡꯗꯤ ꯅꯪ ꯑꯐꯥꯎ ꯌꯥꯝꯅ ꯁꯥꯈꯤꯗꯥꯏ, ꯑꯗꯨꯒꯤ ꯈꯨꯠꯂꯪꯂꯃꯅꯤ, ꯀꯝꯗꯧꯏ, ꯅꯥꯕ꯭ꯔꯥ? ꯍꯧꯈ꯭ꯔꯣꯗꯅ ꯆꯥꯏꯕꯤ ꯑꯩꯉꯣꯟꯗ꯫ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯗꯨꯝꯅ ꯊꯣꯝꯕꯁꯨ ꯁꯥꯏ, ꯅꯪꯗꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏꯕ ꯅꯪ꯫ ꯑꯅꯥꯕ ꯑꯗꯨꯅ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯁꯥꯎꯔꯦ꯫ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯥꯏꯕꯤꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏꯕ ꯍꯧꯏ꯫ ꯆꯥꯏꯕꯤꯅ, ꯑꯩꯒꯤ ꯁꯝꯒ ꯍꯦꯛꯇ ꯐꯣꯏꯔꯛꯏꯅꯦ ꯃꯁꯤ ꯅꯪꯇꯗꯤ ꯉꯝꯍꯜꯂꯔꯣꯏꯍꯦ ꯅꯪ꯫ ꯃꯥꯁꯨ ꯍꯦꯛꯇ ꯐꯣꯏꯖꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯈꯠꯅꯕ ꯌꯥꯕ ꯈꯠꯅꯩ,
ꯈꯠꯅꯕꯗꯣ ꯑꯃꯨꯛ ꯇꯣꯛꯏ ꯆꯥꯏꯕꯤꯅ ꯍꯥꯏ ꯍꯨꯔꯥꯟꯕꯤ ꯇꯧꯉꯝꯕꯤ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯧꯖꯔꯛꯁꯅꯨ ꯍꯩ ꯇꯧꯉꯝꯂꯤꯗꯤ ꯅꯪꯅꯤꯅꯦ ꯅꯪ ꯃꯤꯒꯤ ꯅꯪꯒꯗꯒ ꯅꯪꯅ ꯊꯣꯝꯕ ꯁꯥꯔꯗꯅ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯏꯃꯥꯗ ꯅꯪ ꯇꯥꯛꯊꯣꯛꯂꯨꯒꯦꯕ ꯅꯪ ꯇꯥꯛꯊꯣꯛꯂꯨꯁꯣꯅꯥ ꯃꯁꯤꯗꯤ ꯅꯪ ꯇꯧꯖꯕꯅ ꯅꯪꯅ ꯐꯪꯖꯕꯅꯤ ꯉꯔꯥꯡꯗꯤ ꯁꯣꯝꯁꯤ ꯅꯌꯨꯝꯗ ꯑꯐꯥꯎ ꯑꯔꯤꯡ ꯌꯥꯝꯅ ꯁꯥꯈꯤꯗꯥꯏꯅꯦ ꯑꯗꯨꯒꯤꯅꯤ ꯈꯪꯉꯕ ꯑꯌꯤꯡꯕꯤꯅ ꯁꯥꯎꯅ ꯂꯩꯔꯝꯃꯨ ꯅꯪ ꯈꯪꯒꯅꯤꯕ ꯏꯃꯥ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯍꯣ ꯄꯨꯔꯛꯑꯣ ꯍꯥꯏꯅꯤꯅꯦ ꯅꯅꯤ ꯅꯃꯧ ꯑꯅꯤꯃꯛ ꯆꯥꯏꯕꯤ ꯑꯩꯅ ꯂꯣꯏꯅ ꯐꯨꯠꯊꯈꯦ ꯍꯥꯏꯅ ꯂꯩꯀꯥꯏ ꯁꯥꯔꯥ ꯁꯜꯍꯟꯒꯦ ꯆꯠꯂꯣ ꯈꯔ ꯊꯨꯅ ꯄꯨꯗꯨꯅ ꯂꯥꯛꯎ ꯑꯌꯤꯡꯕꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯕꯛ ꯆꯠꯄ ꯑꯗꯨ ꯇꯣꯛꯇꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤ ꯃꯅꯪꯒꯟ ꯑꯗꯨꯁꯨ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ ꯁꯝ ꯐꯣꯏꯅꯈꯤꯕꯒꯤ ꯃꯁꯝ ꯃꯅꯥ ꯑꯗꯨꯁꯨ ꯏꯐꯥ ꯐꯥꯏ ꯆꯥꯏꯕꯤ ꯃꯥꯒꯤ ꯐꯥꯔꯤꯕ ꯁꯝ ꯑꯗꯨ ꯅꯥꯟꯗꯨꯅ ꯍꯥꯏꯖꯩ ꯆꯥꯏꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯗꯕ ꯁꯥꯔꯤ ꯀꯥꯟꯅꯗꯦ ꯏꯇꯥ ꯑꯔꯨꯕꯤꯗꯣ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯧꯔꯒꯦ ꯃꯈꯣꯏ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯄꯨꯂꯞꯅ ꯂꯥꯛꯂꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛꯇ ꯄꯥꯟꯅꯅꯕ ꯃꯥꯁꯨ ꯉꯥꯡꯅ ꯑꯔꯨꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ ꯊꯣꯡꯒꯥꯜꯗꯒꯤ ꯑꯔꯨꯕꯤꯕꯨ ꯍꯦꯛꯇ ꯀꯧꯕ ꯍꯧꯏ ꯑꯔꯨꯕꯤ ꯍꯣ ꯑꯔꯨꯕꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯔꯦꯅꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯤ ꯑꯔꯨꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦꯅꯦ ꯆꯥꯏꯕꯤ ꯅꯪꯅ ꯑꯁꯨꯛ ꯉꯟꯅ ꯑꯩꯕꯨ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯕꯕꯨ ꯀꯩ ꯂꯩꯔꯒꯦ ꯆꯥꯏꯕꯤꯅ ꯑꯔꯨꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯉꯟꯕꯅꯣꯗ ꯃꯇꯝꯒ ꯌꯧꯔꯄꯣꯠꯅꯤ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯂꯩꯕꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤ ꯋꯥꯅꯣ ꯑꯃꯨꯛ ꯂꯨꯔꯤꯅ ꯍꯣ ꯃꯈꯥꯔꯣꯝꯒꯤ ꯏꯆꯦ ꯂꯩꯃꯍꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯣ ꯍꯧꯖꯤꯛ ꯋꯥꯏ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯗꯨꯝ ꯑꯃꯅ ꯃꯥꯒꯤ ꯃꯅꯪꯒꯟꯗ ꯍꯦꯛ ꯊꯣꯝꯕ ꯅꯨꯡꯗꯨꯝꯗꯨꯅ ꯄꯥꯟꯕꯗ ꯃꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯄꯣꯠꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯁꯝ ꯐꯣꯏꯅꯔꯒ ꯈꯠꯅꯔꯦ ꯀꯔꯤꯒꯤ ꯅꯪꯗꯤ ꯃꯤꯒ ꯈꯠꯅꯔꯤꯕ ꯍꯣ ꯉꯔꯥꯡꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯊꯕꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯨꯔꯥꯟꯈꯤꯕꯒꯤ ꯋꯥꯅꯦꯃꯤ ꯑꯗꯨꯒ ꯑꯩ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯗ ꯑꯩ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯑꯩꯅ ꯃꯌꯨꯝ ꯇꯝꯅ ꯇꯥꯟꯅꯗꯨꯅ ꯍꯦꯛꯇ ꯋꯥ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒꯗꯤ ꯑꯔꯨꯕꯤꯌꯥ ꯃꯅꯤ ꯃꯃꯧ ꯃꯈꯣꯏꯅꯤ ꯆꯪꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤꯁꯦ ꯑꯩꯅ ꯍꯨꯔꯥꯟꯕꯤ ꯍꯥꯏꯅ ꯍꯥꯏꯔꯨꯔꯦ ꯑꯗꯨꯗ ꯏꯆꯦ ꯂꯩꯃꯍꯜꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯁꯅꯥꯅꯤ ꯁꯅꯥ ꯀꯥꯏꯅ ꯉꯔꯥꯡꯗꯒꯤ ꯑꯩ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯒ ꯂꯩꯔꯤꯕꯅꯤ ꯍꯣꯏꯅꯦ ꯏꯆꯦ ꯂꯩꯃꯍꯜꯗꯣ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯌꯥꯝꯅ ꯇꯧꯖꯕꯅꯤꯅꯦ ꯃꯗꯨ ꯈꯨꯜ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯃꯨꯛ ꯑꯎꯟꯄꯣꯠ ꯆꯥꯎꯅ ꯎꯠꯂꯛꯄ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯣ ꯊꯥꯡꯒꯠꯇꯨꯅ ꯌꯥꯝꯅ ꯆꯠꯄꯅꯤ ꯃꯃꯧ ꯅꯨꯄꯤ ꯁꯛꯇꯥꯗꯣ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯍꯣ ꯃꯥꯅ ꯐꯅ ꯂꯨꯅ ꯇꯧꯔꯁꯨ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯆꯥꯏꯕꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯕ꯭ꯔꯥꯗꯣ ꯉꯔꯥꯡꯗꯒꯤꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜ ꯃꯄꯥꯁꯦ ꯍꯦꯛꯇ ꯂꯥꯟꯗꯨꯅ ꯆꯠꯄꯗ ꯅꯨꯡꯗꯨꯝꯅ ꯊꯣꯝꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯛꯂꯤꯕꯁꯦ ꯉꯁꯤꯁꯦ ꯇꯥꯟ ꯍꯦꯛ ꯆꯞ ꯆꯥꯅ ꯑꯩꯅ ꯃꯥꯕꯨ ꯊꯦꯡꯅꯕ ꯑꯗꯨꯗ ꯍꯦꯛꯇ ꯊꯣꯝꯕꯅꯤꯗꯅ ꯑꯩꯁꯨ ꯃꯗꯨꯅ ꯃꯇꯤꯛ ꯆꯥꯏ ꯃꯥꯗꯤ ꯑꯗꯨꯒ ꯅꯪꯅ ꯌꯥꯝꯅ ꯂꯨꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯍꯣ ꯀꯔꯤ ꯑꯣꯏꯅꯤ ꯃꯥꯒ ꯑꯩꯒ ꯇꯞ ꯇꯥꯕ ꯃꯈꯩ ꯈꯠꯅꯔꯦꯗꯅ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯗꯨꯝꯅ ꯊꯣꯝꯃꯦ ꯍꯥꯏꯕꯁꯦ ꯃꯅꯦꯝꯗ ꯇꯝꯂꯨꯅꯤ ꯃꯅꯦꯝꯕꯨ ꯄꯨꯗꯨꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨꯗ ꯅꯪꯕꯨ ꯍꯧꯒꯦ ꯇꯧꯕ ꯃꯈꯣꯏ ꯑꯅꯤꯒ ꯏꯊꯟꯇꯒ ꯂꯝꯕꯥ ꯄꯥꯕꯗꯤ ꯈꯔ ꯋꯥꯅꯤꯅ ꯇꯧꯕꯅꯤ ꯑꯔꯨꯕꯤꯌꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯠꯁꯤ ꯃꯅꯤ ꯃꯃꯧ ꯃꯈꯣꯏꯒꯤ ꯍꯦꯛꯇ ꯈꯠꯅꯁꯤ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯁꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯕꯅꯤ ꯑꯗꯨꯅ ꯆꯥꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯔꯨꯕꯤꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ ꯍꯣꯏ ꯃꯈꯣꯏꯅ ꯍꯦꯛꯇ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯉꯔꯥꯡ ꯅꯍꯥꯟꯇ ꯂꯥꯛꯄ ꯃꯧ ꯁꯣꯏꯅꯥꯎ ꯃꯍꯥꯛꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩ ꯍꯦꯛꯇ ꯇꯧꯒꯦꯁꯦ ꯑꯗꯨ ꯑꯣꯏꯗꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯂꯥꯛꯄꯅ ꯍꯥꯟꯈ꯭ꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ ꯁꯣꯝꯗꯅ ꯑꯌꯤꯡꯕꯤ ꯃꯌꯨꯝꯗ ꯌꯧꯔꯤ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯪꯉꯤ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯗꯤ ꯅꯄꯥꯝꯗ ꯆꯠꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯀꯥꯎꯔꯝꯂꯕꯒꯦꯅꯦ ꯑꯌꯤꯡꯕꯤꯅ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯏꯃꯥ ꯑꯩꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯏꯟꯗꯣꯝꯆꯥ ꯆꯥꯏꯕꯤꯅ ꯑꯩꯒꯤ ꯅꯥꯡꯒꯟꯁꯤꯗ ꯅꯨꯡꯗꯨꯝꯅ ꯍꯦꯛꯇ ꯊꯣꯝꯂꯛꯏꯅꯦ ꯅꯨꯡꯗꯨꯝꯅ ꯊꯣꯝꯂꯛꯏꯕ ꯍꯣꯏ ꯏꯃꯥ ꯑꯩꯒꯤ ꯅꯥꯡꯒꯟꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯁꯝ ꯑꯗꯣ ꯐꯣꯏꯗꯨꯅ ꯈꯠꯅꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯃꯥꯅ ꯍꯦꯟꯅ ꯂꯥꯛꯆꯍꯧꯋꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯃꯥ ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯑꯃꯨꯛꯇ ꯃꯈꯣꯏꯒ ꯈꯠꯅꯔꯨꯁꯤꯕ
Lay mahal mahak saubana loi. Kari aina suklu na chana taujariba imaw asibo. Mane hekta nung na thomba yabra. Ngashidi chaibi haibi nupi she tasing na hauridana. Imaw ibema law haujingwa mo khoida sachi. Ima hekta mag khanage. Hoi ima. Lay mahal na mang thaduna makhoi ani chaibi gi mayum tamna chatli. Somdana chaibi gi yumda Arubi ga makhoi ani leiri. Mikup amagi matungdani. Arubi ni hek thongada lay mahal ga mamau nupi gi na changlak libado hek oi. Man hai. Chaibiya iche lay mahal hoise tasing nala in he. Ha kadai. Mangak tu thangat tu na yengi. Makhoi na changlak libado uri. Man hai. Arubiya nang phibam sim tu na leiro ko hek ta khatnaradabani. Hoi hoi. Lay mahal yamna sauna prap sumang tam na changshilai. Layriba chaibi bo yengduna mana asumna hai. Hai chaibiya. Nang na aigi imaw nupi da nungdum na thome hai se karigina. Ha? Aigi imaw nupi da kari nungai tabanang kari laygay. Nang gise aigi imaw nupi bo usitabane. Masida chaibina. Kaino ichiya. Khatnabaga muk hawbiraganuda. Khatnaba se nang na hawriba natro. Lambi da thabak chachariba aigi imaw nupi bo nang na numdong na hekta thomba. Ho ngarang do. Ichegi imaw nupi asina aigi ingkholdagi thabi huran kiba. Aduga nani na maw na khoi ni changduna aingonda onchen kiba. Madugi laman khongge haina ai thawoi na ngai ribani. Hoi jia sawino da. Aying binahai. Hai nang ni hekta nung na thomba yaba mira isa. Ima masigi nupi sa amukta phusi ima. Arubi su yawshila e. Hai kaino wagi wachum na ngangno phuba kai di kaino. Shida nangi na thawlaiti ngangnari se magani. Chaibi na amuk hai. Na khoi di namai ikai babu phani yamna khangde ne. Khatna ba hawba thawoi na aigi yuma shida lakli ba. Lakta bani karigi kai bano. Ima asi ekta phura se haiwani. Lay mahal na. Hai nang makhasi da kumtharo. Na shomdo phoige. Mashi yamna hawra mali. Hanu thanga shida nang khatna ba yamna pamleba natra. Arubi da yengduna hai. Arubiya nang na masigi mau soina wasigi masamase. Hekta phoiro. Aina maniam sakta asigi masamase phoige. Mani mamau anise. Ai khuyeni changduna tap taba makai phuthasi. Ngashidi chaibi aigi itik chap chana khangange. Asi haiduna makhoi ani makhada shatkom thai. Aduga lairiba makhoi ani da phuba hekta hawi. Lay mahalsto mamau nupi gi damakta mi khatnaba hawri. Chaibi gi masamdo manasu phoirami. Angang hakna ingonda usitaba yabra. Khangani tan nang. Makhoi mari lamba paduna sumang mayai aduda masam phoiduna khatnari. Ngai haki matungdani lay mahalga ayingbiga mayum tamna halakle. Machil dudana hai. Khangbra duma. Lay mahal aigi itik khangdaba susai. Ima aigi samsya adugi nupi duna khara phoi khramale. Haujik te yamna narakle. Ima ibema khatna chainaba phunaba haisidi makhoi na sukhara phurak patabani. Kari sukhallunuda. Adugi nupi du ima. Ma aina mo kaidorki engoba. Aingonda yamna usitaba. Ngangna makhoi ani yum tamna changi. Sauren chuma palda leirami. Magi nupigi mataudu ubada mana hangi. Lay mahal. Nang na aduk sauna halakli ba shibo. Natti nang bo kadai da chatluri bano. Namong nupi shibo mapam da chani haina chatkibadai ne. Amuk kaidore. Nakhoy ani na amuk punna halakli baduna. Lay mahal na mapuroi bada pautami. Ho awang lomgi chaibi habi nupi eduna niya. Imong nupi na lambi da chatlingay da. Tungdagi nungdum ne hekta thomla abajani. Aigi imong nupi sana asida makhoi na adum ne hekta tawba yabra ba. Ashiki damak ay niya makhoi da chatluraga maga khatnaruri bani. Magi masambado ay na panapad na phoida lamlabani. Haujik po karigi nang di. Miga khatnari ba. Chumna ngang na ba yadro. Ho makhoi babung na khangponte. Madugi nupi do miyam na usitaba. Ngarang suni. Mane yung masida lakto na khatnaba hauramli ba. Yade haiba ama khangandradi yararoy. Aduna phuri bani. Aduboba. Phana oirasu chumna ngangnaba yai. Laikai mamang asida ikaidra haibani. Ai leiringaida aigi imaw nupi bu usitaba mi amata leiba yaroy. Aigi imaw nupi di sana ne sana. Jawren haipam mama khangdri. Lay mahal na mamaw nupi da yengduna hai. Imaw shidi niya karisa nungaitaba khalluran. Imana sumagi masamdu phoiramliba aduni. Imaw waramnani pothazaruro.
ꯑꯌꯨꯛꯀꯤ ꯆꯥꯛꯁꯤꯃꯁꯨ ꯏꯃꯥꯅ ꯍꯦꯛ ꯊꯣꯡꯕꯤꯔꯒꯦ꯫ ꯑꯌꯤꯡꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯆꯥꯎꯔꯦꯟꯅ ꯍꯥꯏ, ꯅꯪꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤꯀꯣ? ꯂꯩꯃꯍꯜ, ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯍꯣꯏ ꯏꯃꯧꯗꯤ ꯁꯅꯥꯅꯦ, ꯁꯅꯥ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯈ꯭ꯔꯕ ꯃꯆꯥ ꯃꯁꯨꯅꯤ꯫ ꯏꯃꯧꯒꯤꯗꯃꯛ ꯃꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯑꯌꯤꯡꯕꯤꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯈꯩ ꯃꯅꯦꯝꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯌꯥꯕ ꯑꯁꯤꯅ ꯃꯁꯥꯗ ꯃꯅꯦ ꯃꯀꯨꯕꯨ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯔꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯅꯦ ꯃꯀꯨꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯃꯍꯥꯛꯅ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯅꯦꯝꯗ ꯊꯧꯗꯥꯗꯨꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯂꯩꯃꯍꯜ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯉꯔꯥꯡꯗꯒꯤꯅꯤ ꯃꯁꯥꯗꯨ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯇꯧꯈꯤꯕ꯫ ꯆꯥꯎꯔꯦꯟꯅ ꯍꯥꯏ, ꯅꯪꯕꯨ ꯀꯝꯗꯧꯕꯅꯣꯅꯦ ꯂꯩꯃꯍꯜ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ, ꯑꯗꯨꯝ ꯐꯖꯈꯤꯅꯤ꯫ ꯑꯗꯨꯝ ꯐꯈꯤꯒꯗꯕ ꯑꯣꯏꯗꯤ ꯐꯩ꯫ ꯑꯩꯕꯨ ꯉꯁꯤꯁꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯁꯦ ꯀꯝꯗꯧꯕꯅꯣ? ꯌꯥꯅꯤꯗ, ꯑꯩꯅꯦ ꯅꯃꯧ ꯅꯨꯄꯤꯕꯨ ꯊꯣꯡꯍꯟꯒꯦ꯫ ꯃꯥꯕꯨ? ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛꯀ ꯊꯣꯡꯂꯛꯇ꯭ꯔꯤꯕꯁꯤ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ? ꯅꯪꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯃꯟꯕꯁꯦ ꯈꯔꯗꯤ ꯇꯣꯛꯂꯣ, ꯁꯣꯏꯗꯅ ꯂꯝꯗꯝꯅꯈꯤꯅꯤ꯫ ꯏꯃꯧꯗꯤ ꯁꯅꯥꯅꯤ, ꯈꯔ ꯂꯨꯅ ꯆꯥꯅ ꯇꯧ ꯇꯥꯏ ꯀꯩꯅꯣ? ꯏꯃꯧ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯇꯧꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯃꯅꯦꯝ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯆꯥꯛꯇꯣ ꯑꯩ ꯃꯥꯕꯨ ꯊꯣꯡꯍꯟꯒꯦ꯫ ꯍꯣꯏ ꯐꯔꯦ, ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯊꯣꯡꯍꯟꯅꯕ ꯇꯧꯔꯣ꯫ ꯑꯩꯅꯦ ꯃꯅꯤꯡ ꯐꯥꯎꯕ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯂꯩꯃꯍꯜ ꯍꯧꯒꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯉꯤ꯫ ꯑꯌꯤꯡꯕꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯅ ꯇꯨꯝꯂꯤꯕꯗꯨ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯨꯝꯂꯤꯕ꯭ꯔꯣ? ꯍꯩ, ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯅꯀꯨꯁꯤ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯤ꯫ ꯆꯥꯛ ꯈꯔ ꯆꯥꯈꯤꯅꯕ ꯅꯪ ꯑꯃꯨꯛꯇ ꯊꯣꯡꯉꯨ꯫ ꯏꯃꯥꯅ ꯊꯣꯡꯒꯦ ꯍꯥꯏꯕꯕꯨ ꯏꯃꯥꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯍꯧꯗꯣꯛꯂꯕꯗ ꯑꯌꯤꯡꯕꯤꯗꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯉꯥꯏꯕ ꯃꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤꯕ ꯃꯍꯥꯛꯄꯨ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯇꯨꯝꯂꯤꯁꯨ ꯎꯗ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯨꯝꯕ ꯑꯁꯤꯗ ꯍꯧꯗꯣꯛꯂꯛꯏꯁꯦ? ꯅꯀꯨꯁꯤ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯔꯤꯌꯦ꯫ ꯆꯥꯛ ꯈꯔ ꯆꯥꯈꯤꯅꯕ ꯅꯪ ꯑꯃꯨꯛꯇ ꯊꯣꯡꯉꯣ ꯍꯥꯏꯒꯦ ꯍꯥꯏꯅ꯫ ꯏꯃꯥꯅ ꯀꯣꯛ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥꯗꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕ꯫ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔ ꯄꯣꯠꯅꯤ ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯦ꯫ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯅꯦ꯫ꯏꯃꯥꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯏꯃꯥꯅ ꯊꯣꯡꯒꯗꯕ꯫ ꯍꯣ, ꯑꯩ ꯇꯨꯝꯂꯤꯌꯦ, ꯑꯩ ꯍꯧꯒꯠꯄ ꯉꯝꯈꯤꯔꯣꯏ꯫ ꯆꯥꯗꯅ ꯃꯔꯥꯏꯅ ꯆꯠꯆꯁꯅꯤ꯫ ꯂꯩꯃꯍꯜ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯁꯅꯥꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯐꯪꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯐꯝꯗꯒꯤ ꯃꯍꯥꯛ ꯇꯥꯕ ꯐꯪꯂꯦ꯫ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯇꯅ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯤ, ꯍꯣꯔꯦꯟꯗꯒꯤ ꯏꯃꯥꯅ ꯑꯃꯨꯛ ꯊꯣꯡꯒꯦ꯫ ꯏꯃꯥꯁꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯃꯧꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ꯫ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯑꯌꯤꯡꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤ ꯑꯩꯅ ꯇꯨꯝꯕꯁꯤ ꯌꯥꯝꯅ ꯍꯧꯗꯣꯛꯅꯤꯡꯂꯕ ꯃꯥꯜꯂꯦ꯫ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯌꯥꯝꯅ ꯍꯧꯗꯣꯛꯅꯤꯡꯂꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯩ꯫ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯕꯨ ꯍꯦꯛꯇ ꯏꯜꯂꯤ꯫ ꯂꯩꯃꯍꯜ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯄꯟꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯏ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏ, ꯇꯥꯅꯤꯡꯗꯦ ꯑꯃꯠꯇ꯫ ꯑꯩꯉꯣꯟꯗ ꯊꯕꯛ ꯇꯧ ꯀꯥꯏꯅ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯆꯥꯛ ꯊꯣꯡꯕꯗꯨ ꯉꯝꯗ꯭ꯔꯒꯅ ꯆꯥꯗꯅ ꯃꯔꯥꯏꯅ ꯆꯠꯆꯈꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯅꯨ, ꯆꯠꯂꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯤ꯫ ꯂꯩꯃꯍꯜ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯤ꯫ ꯃꯍꯥꯛ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯏ꯫ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯀꯞꯂꯤ꯫ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯗ ꯂꯨꯅ ꯆꯥꯅ ꯇꯧꯖꯕ꯫ ꯃꯁꯤꯔꯣ ꯑꯩꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯐꯝꯗꯒꯤ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯃꯍꯥꯛ ꯀꯞꯂꯤ꯫ ꯆꯥꯎꯔꯦꯟꯁꯨ ꯐꯨꯠ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯂꯩꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯥꯏ, ꯂꯩꯃꯍꯜ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ?
ꯅꯪꯕꯨ ꯀꯞꯂꯕ꯭ꯔꯣ? ꯋꯥꯍꯪ ꯑꯁꯤꯗ ꯂꯩ ꯃꯍꯜꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯊꯣꯔꯛꯂꯦ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯂꯩ ꯃꯍꯜꯅ ꯀꯞꯅ ꯀꯞꯅ ꯍꯥꯏ, ꯉꯁꯤꯗꯤ ꯑꯩ ꯆꯩꯅꯥ ꯐꯪꯂꯦ꯫ ꯑꯩꯅ ꯏꯃꯧ ꯅꯨꯄꯤꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯖꯔꯨꯕ, ꯑꯑꯣꯟꯄꯣꯠ ꯌꯥꯝꯅ ꯎꯠꯂꯛꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯌꯥꯔꯨꯕ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯉꯁꯤꯗꯤ ꯆꯩꯊꯦꯡ ꯐꯪꯂꯦ꯫ ꯏꯁꯥ ꯉꯝꯗꯦ, ꯆꯥꯛ ꯈꯔ ꯊꯣꯡꯉꯨ ꯍꯥꯏꯅ ꯍꯥꯏꯔꯨꯕꯒꯤꯗꯃꯛ ꯑꯩꯕꯨ ꯏꯟꯊꯣꯔꯛꯄ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯞꯅꯤꯡꯉꯦ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯉꯣꯟꯗ, ꯅꯪꯅ ꯅꯃꯧ ꯅꯨꯄꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕꯁꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯗꯅ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯊꯃꯣꯏꯅꯨꯡꯗ ꯈꯛꯇ ꯅꯨꯡꯁꯤꯒꯗꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯄꯥꯜ ꯊꯣꯛꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯂꯨꯕ ꯂꯩ ꯃꯍꯜ ꯑꯩ ꯉꯁꯤꯗꯤ ꯆꯩꯅꯥ ꯐꯪꯂꯦ꯫ ꯁꯤ ꯀꯞꯂꯒꯅꯨ, ꯍꯧꯈ꯭ꯔꯕ ꯉꯥꯛꯇꯅꯤ꯫ ꯅꯃꯧ ꯅꯨꯄꯤꯗꯤ ꯁꯅꯥꯅꯤꯅꯦ ꯅꯪꯕꯨ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯃꯧ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜꯕꯨ ꯑꯐꯕꯗ ꯁꯦꯝꯗꯣꯛꯄ ꯑꯗꯨꯅ ꯅꯪꯒꯤ ꯅꯊꯧ ꯑꯣꯏꯌꯨꯀꯣ꯫ ꯐꯔꯦ, ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏꯒꯦ, ꯂꯥꯛꯑꯣ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ꯫ ꯂꯩ ꯃꯍꯜ ꯉꯁꯤꯗꯤ ꯃꯍꯥꯛ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯆꯥꯎꯔꯦꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫